ꯒꯤꯇꯥꯅ "ꯏꯆꯥ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ?" ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, "ꯑꯧ ꯃꯃꯥ, ꯑꯩꯅꯦ." ꯒꯤꯇꯥ ꯂꯥꯏꯖꯗ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯒꯤꯇꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯇꯧꯐꯝ ꯈꯪꯗꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯒꯤꯇꯥꯅ ꯈꯪꯍꯧꯗꯅ ꯂꯥꯏꯖꯕꯨ ꯀꯣꯝꯂꯞꯅ ꯀꯣꯝꯁꯤꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯆꯤꯝꯕꯥꯜꯗꯨꯗꯁꯨ ꯍꯥꯏꯔꯤ, "ꯂꯥꯏꯖ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪ ꯆꯠꯈ꯭ꯔꯅꯨ. ꯅꯪ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯣꯠꯈ꯭ꯔꯅꯨ꯫ ꯅꯪ ꯂꯩꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯦ ꯑꯉꯥꯎꯕ ꯑꯣꯜꯂꯦ, ꯃꯥ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯣꯜꯂꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯈꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯟꯗꯨꯅ ꯂꯦꯜꯂꯦ꯫ ꯅꯪ ꯁꯅꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯕꯤꯌꯣ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯣꯠꯈ꯭ꯔꯅꯨꯀꯣ ꯂꯥꯏꯖ." ꯒꯤꯇꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗ ꯃꯄꯣꯞ ꯆꯥꯎꯔꯕ ꯃꯔꯤꯛ ꯑꯃ ꯑꯅꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯏꯊꯣꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧ, ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯊꯥꯡꯅ ꯂꯥꯏꯖꯅ ꯈꯣꯟꯖꯦꯜꯒꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯏ, "ꯑꯩ ꯆꯠꯂꯔꯣꯏꯌꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯂꯣꯠꯂꯔꯣꯏꯌꯦ꯫ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯣꯠꯂꯔꯣꯏꯌꯦ." ꯒꯤꯇꯥꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯒꯤꯇꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯂꯥꯏꯖꯅ ꯇꯟꯅ ꯇꯟꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯄꯅ ꯌꯨꯝꯗꯨꯒꯤ ꯌꯨꯝꯌꯥꯏ ꯌꯧꯔꯛꯂꯤ꯫ ꯃꯥ ꯑꯀꯣꯏꯕꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯒꯤꯇꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯈꯛꯅꯤ ꯃꯥꯅ ꯌꯦꯡꯂꯒ ꯆꯪꯂꯛꯂꯤꯕꯁꯤ꯫ ꯃꯥꯏꯗꯨꯁꯨ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯦꯆꯦꯠ ꯄꯥꯏꯁꯤꯟꯅꯗꯨꯅ ꯋꯥꯈꯜꯗꯁꯨ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯈꯜꯂꯤ, "ꯀꯩꯅꯣ, ꯑꯩꯁꯦ ꯉꯁꯤ ꯆꯦꯟꯗꯣꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯀꯅꯤ ꯑꯩꯗꯤ? ꯏꯃꯥꯒ ꯊꯣꯏꯕꯤꯒꯒꯤ ꯐꯤꯔꯣꯏꯁꯨ ꯌꯧꯗ꯭ꯔꯤꯕꯅꯤ꯫ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯕꯦꯠ ꯍꯅꯨꯕꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯑꯋꯣꯏꯕ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯉꯁꯤ ꯀꯞꯄꯛꯑꯗꯤꯅꯦ, ꯃꯥ ꯊꯦꯝꯕꯁꯨ ꯉꯝꯃꯣꯏꯌꯦ꯫ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ꯫ ꯐꯖꯅ ꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯁꯤꯗ ꯆꯦꯟꯕꯅ ꯍꯥꯜꯂꯦꯕ ꯇꯧꯔꯤꯁꯦ." ꯂꯥꯏꯖ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯗꯣꯡ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯂꯥꯏꯖ ꯃꯆꯤꯟꯗ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ, "ꯑꯌꯣꯃꯥ, ꯁꯤꯔꯦ!" ꯂꯥꯏꯖ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯀꯅꯥꯅꯣ ꯈꯟꯅ ꯃꯤꯁꯛꯇꯨ ꯌꯦꯡꯈꯠꯂꯛꯄꯗ ꯁꯅꯥꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯩ ꯈꯜꯂꯤꯕ ꯅꯪꯒꯤꯗꯨꯅ?" ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯗ ꯑꯗꯨꯃꯛ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯩ ꯍꯣꯡꯗ ꯄꯔꯕꯠ ꯊꯤꯜꯂꯨ꯫ ꯍꯧꯖꯤꯛꯅꯦ ꯏꯔꯥꯡ ꯇꯧꯕ ꯃꯇꯝ ꯅꯠꯇꯤꯌꯦ." "ꯀꯅꯥꯅ ꯏꯔꯥꯡ ꯇꯧꯔꯒꯦ ꯍꯥꯏꯁꯦ?" ꯂꯥꯏꯖ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯅꯨꯋꯣ, ꯕꯦꯠ ꯃꯥꯟꯕꯧ, ꯍꯅꯨꯕ ꯍꯥꯏꯁꯤꯅꯤ꯫ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ꯫ ꯑꯩꯁꯦ ꯅꯣꯏ ꯌꯨꯝꯗ ꯄꯨꯔꯛꯏꯁꯦ ꯆꯦꯟꯗꯣꯏ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯉꯁꯤ ꯆꯦꯟꯗꯣꯏꯒꯤ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯕ?" ꯂꯥꯏꯖ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯅꯣꯛꯂꯒ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯤ ꯏ ꯀꯥꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯃꯨꯛ ꯀꯞꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯅꯥꯂꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯈꯨꯇꯨꯝꯗꯨ ꯇꯥꯁꯤꯜꯂꯒ ꯀꯟꯅ ꯀꯟꯅ ꯁꯨꯗꯠꯂꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ, ꯂꯥꯏꯖꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯦꯂꯦꯛꯁꯇꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩꯗꯨꯕꯨ ꯊꯨꯒꯥꯏꯔꯛꯏ꯫ "ꯂꯥꯏꯖ, ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦꯅꯦ ꯅꯪꯕꯣ. ꯑꯃꯗꯣ ꯌꯥꯝ ꯁꯣꯟꯕꯅꯤ, ꯁꯣꯏꯗꯅ ꯅꯥꯔꯝꯂꯅꯤꯅꯦ. ꯆꯩꯅꯥꯗꯣ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯦꯕ ꯃꯥ." ꯂꯥꯏꯖ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥ ꯇꯁꯦꯡꯅ ꯀꯥꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯍꯟꯅ yꯦꯡꯂꯨꯗꯦ꯫ ꯇꯁꯦꯡꯅ ꯃꯥ ꯈꯪꯗꯦ꯫ ꯑꯦꯂꯦꯛꯁ ꯋꯥꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯣꯏꯅꯦ ꯑꯣꯏꯅꯒꯦꯁꯨ ꯀꯣꯟꯅ ꯑꯣꯏꯅꯔꯣ, ꯋꯥꯔꯤꯁꯦ ꯑꯝꯇ ꯍꯥꯟꯅ ꯁꯥꯟꯅꯈꯤꯁꯦ." ꯁꯅꯥꯂꯦꯝꯕꯗꯤ ꯂꯥꯏꯖꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕꯗꯒꯤ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯐꯥꯗꯨꯗ ꯑꯦꯂꯦꯛꯁ ꯍꯣꯏꯒ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯏꯁꯨ ꯂꯩꯊꯣꯔꯛꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯒꯤꯇꯥꯅ ꯑꯃꯨꯛ, "ꯑꯦꯂꯦꯛꯁ, ꯅꯪꯁꯤꯗꯤ ꯀꯥꯔꯟ ꯌꯥꯝ ꯇꯥꯈ꯭ꯔꯦꯗꯀꯣ. ꯑꯉꯥꯡꯁꯦ ꯏꯀꯥꯏꯔꯅꯤꯅꯦ ꯅꯪꯕꯣ." ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯀꯥꯏꯗꯦꯗ ꯃꯃꯥ." ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔ ꯌꯥꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛ ꯏꯀꯥꯏꯃꯟꯗꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ꯫
ꯒꯤꯇꯥꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯂꯥꯏꯖꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯣꯏꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯍꯜꯂꯤ꯫ ꯑꯦꯂꯦꯛꯁꯅ ꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯂꯩꯕꯤꯌꯨꯕ꯫ ꯃꯅꯤꯅ ꯑꯃꯨꯛ ꯍꯣꯏ ꯏꯄꯥ ꯍꯣꯏꯅꯦ ꯊꯣꯛꯂꯒꯦ, ꯅꯣꯏ ꯑꯍꯨꯝꯅꯦ ꯋꯥꯔꯤꯗꯣ ꯇꯥꯟꯅꯍꯧꯔꯣꯀꯣ꯫ ꯃꯅꯤꯅ ꯊꯥꯅꯤꯜꯒ ꯒꯤꯇꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯉꯥꯡꯈꯩꯒꯤ ꯆꯥ ꯅꯨꯡꯒꯥꯗꯣ ꯂꯣꯟꯕꯤꯔꯨꯔꯣ ꯆꯠꯂꯣ꯫ ꯊꯥꯅꯤꯜ ꯂꯥꯛꯑꯣ, ꯏꯄꯥꯒ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯁꯤ꯫ ꯊꯥꯅꯤꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯛꯀꯤꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯒꯤꯇꯥꯁꯨ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯃꯣꯏꯅ ꯆꯥꯅꯕ ꯁꯦꯝꯕ ꯁꯥꯕ ꯆꯪꯈ꯭ꯔꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕꯗ ꯑꯦꯂꯦꯛꯁꯅ ꯁꯅꯥꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯗꯨ ꯃꯈꯥ ꯍꯧꯔꯛꯏ꯫ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯍꯥꯏꯕꯅꯦ ꯑꯩꯗꯤ, ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒ ꯏꯀꯣꯝ ꯀꯣꯝꯂꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯋꯥꯁꯦ ꯆꯥꯎꯊꯣꯛꯍꯜꯂꯦ꯫ ꯁꯅꯥꯂꯦꯝꯕ ꯋꯥꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯕꯤ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯆꯞ ꯃꯥꯟꯅꯩꯌꯦ ꯁꯤꯗ ꯇꯧꯔꯁꯨ꯫ ꯑꯉꯥꯡꯁꯦ ꯅꯣꯏꯒꯤ ꯈꯥꯒꯤ ꯃꯆꯨ ꯁꯦꯠꯄ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯅꯦ ꯄꯨꯁꯤꯜꯂꯛꯇꯧꯁꯦ ꯃꯁꯥꯁꯦ ꯀꯤꯈꯤꯗ꯭ꯔꯥ ꯇꯧꯕꯅꯦ꯫ ꯁꯤꯗꯅ ꯍꯦꯟꯅ ꯋꯥꯔꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯅꯔꯦꯗꯅ꯫ ꯑꯦꯂꯦꯛꯁ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯋꯥꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄ꯭ꯔꯦꯁꯀꯤ ꯃꯤꯗꯤ ꯀꯧꯈ꯭ꯔꯕꯣ? ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯈ꯭ꯔꯦ, ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯔꯅꯨ ꯑꯗꯨꯒꯤꯗꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯑꯦꯂꯦꯛꯁꯀꯤ ꯃꯇꯧꯗꯨꯗ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ꯫ ꯑꯣ ꯑꯗꯨꯅꯤꯗꯅ, ꯐꯔꯦ꯫ ꯑꯦꯂꯦꯛꯁ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯗꯨ ꯍꯪꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯦꯂꯦꯛꯁꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨꯗꯤ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯑꯦꯂꯦꯛꯁꯀꯤ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯐꯣꯟꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯑꯦꯂꯦꯛꯁ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯕꯦꯠ ꯅꯠꯇꯤꯌꯦ, ꯅꯪ ꯀꯩꯁꯨ ꯆꯦꯟꯕꯤꯔꯣꯏꯌꯦ, ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯩꯌꯦ, ꯅꯪꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩ ꯈꯛ ꯇꯧꯔꯣꯏꯌꯦ꯫ ꯑꯩꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯅꯪꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯑꯄꯪꯕꯤ꯫ ꯑꯗꯨ ꯈꯟꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯎ ꯌꯥꯗ꯭ꯔꯤꯗꯣ꯫ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ, ꯂꯝꯍꯦꯟꯕꯤ꯫ ꯑꯗꯨꯗꯤ ꯑꯩ ꯊꯟꯗꯅ ꯂꯥꯟꯕꯁꯨ ꯅꯠꯇꯅ ꯅꯪꯁꯨ ꯂꯥꯟꯕ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯤꯅꯤ꯫ ꯅꯪꯅꯤꯅꯦ ꯑꯉꯥꯎꯕꯗꯤ, ꯅꯪꯅ ꯉꯥꯎꯔꯒ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯊꯩ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯏꯃꯥ ꯍꯣꯏ ꯇꯥꯃꯣ ꯑꯦꯂꯦꯛꯁ ꯍꯣꯏꯅ ꯎꯔꯒ ꯑꯃꯨꯛꯁꯨ ꯆꯣꯞꯈꯤꯁꯦ ꯍꯥꯏꯔꯣ? ꯆꯠꯂꯣꯕꯁꯦ, ꯁꯨꯝ ꯐꯝꯗꯅ ꯂꯩꯌꯦ꯫ ꯗꯗꯥ, ꯑꯁꯤꯗ ꯐꯝꯃꯨꯆꯣ ꯍꯥꯏꯕꯅꯦ꯫ ꯑꯩꯗꯤ ꯍꯟꯗꯛꯀꯅꯦ ꯆꯣꯞꯄꯗꯤꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯦ꯫ ꯑꯩꯗꯤ ꯇꯥꯏꯅꯅꯤ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯇꯥꯏꯅꯖꯧꯅ, ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ, ꯑꯗꯨꯒꯤ ꯉꯥꯎꯕ ꯍꯧꯔꯛꯏꯕ꯫ ꯅꯪꯅ ꯂꯥꯏꯌꯦꯡꯕꯤꯌꯣꯕ, ꯅꯪꯅ ꯂꯥꯏꯌꯦꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯔꯒ ꯂꯩꯔꯅꯤ꯫ ꯑꯩꯅ ꯑꯗꯨ ꯉꯥꯎꯔꯒ ꯂꯩꯕꯁꯦ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕ? ꯅꯪ ꯄꯥꯝꯕ꯭ꯔꯕ? ꯑꯗꯨꯅ ꯌꯥꯝ ꯉꯥꯎꯕ ꯍꯦꯟꯖꯟꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯂꯥꯏꯌꯦꯡꯖꯍꯧ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯦ ꯌꯥꯝ ꯂꯦꯝꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ, ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯂꯦꯝꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯀꯣꯔꯤ ꯂꯦꯝꯗꯕ ꯍꯥꯏꯁꯤꯅꯤ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯅ ꯋꯥꯗꯨ ꯉꯥꯡꯂꯤ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯃꯤꯒꯤ ꯃꯤꯡꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯝꯅ ꯍꯩꯕ꯭ꯔꯥ ꯅꯪ? ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕ? ꯀꯔꯤꯕ ꯀꯣꯔꯤ ꯂꯦꯝꯗꯕ ꯍꯥꯏꯕ ꯅꯪꯒꯤꯗꯣ? ꯐꯅꯕꯨ ꯐꯖꯔꯤꯅꯦ, ꯑꯃꯨꯛꯇꯪꯒ ꯄꯦꯟꯅ ꯅꯣꯛꯈꯤꯒꯦ ꯑꯩꯗꯤ꯫ ꯌꯥꯝꯅ ꯐꯖꯩꯌꯦ ꯌꯥꯝꯅ꯫ ꯇꯥꯃꯤꯜꯒꯤ ꯕꯦꯠ ꯍꯅꯨꯕ, ꯀꯣꯔꯤ ꯂꯦꯝꯗꯕ, ꯑꯗꯒꯤ ꯃꯊꯪꯅ ꯑꯃꯨꯛ ꯀꯩ ꯀꯧꯕꯤꯗꯣꯏꯕ? ꯂꯥꯏꯖ ꯃꯆꯤꯟꯒꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯈꯔ ꯅꯣꯛꯑꯗꯤ ꯆꯠꯂꯣ ꯅꯪꯒꯤ ꯐꯝꯐꯝꯗ ꯐꯝꯃꯨꯔꯣ, ꯇꯥꯃꯣ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯆꯪꯂꯛꯑꯅꯤ ꯍꯥꯏꯕ꯫ ꯁꯅꯥꯂꯦꯝꯕ ꯀꯩꯝꯇ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯥ ꯆꯪꯉꯛꯑꯒ ꯀꯩꯗꯧꯔꯒꯦ? ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ꯫ ꯃꯥ ꯀꯅꯥꯅ ꯇꯥꯟ ꯀꯥꯏꯅ ꯂꯥꯛꯎꯒꯦ? ꯃꯥ ꯑꯣꯏꯅ ꯆꯣꯞꯀꯅꯤ ꯆꯪꯉꯛꯑꯗꯤ꯫ ꯂꯥꯏꯖ ꯁꯥꯎꯅ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯁꯣꯐꯥ ꯑꯃ ꯊꯥꯔꯤꯕ ꯔꯣꯝꯗ ꯆꯠꯀꯦ ꯇꯧꯕꯒ ꯁꯅꯥꯂꯦꯝꯕꯅ ꯈꯪꯍꯧꯗꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯁꯠ ꯄꯥꯏꯔꯛꯏ꯫ ꯒꯤꯇꯥꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯩ꯫ ꯒꯤꯇꯥ ꯎꯕꯗ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯒꯤꯇꯥꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ꯫
Sana ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ? ꯍꯣ ꯆꯣꯡꯉꯣ ꯅꯣꯏꯒꯤ ꯊꯥꯕꯜꯗꯣ ꯆꯣꯡꯉꯣ. ꯏꯃꯥꯅꯦ ꯆꯪꯉꯤꯀꯣ, ꯏꯃꯥ ꯆꯪꯉꯦ. ꯅꯣꯏ ꯊꯣꯛꯄ ꯇꯥꯍꯧꯔꯣ. ꯊꯥꯕꯜ ꯆꯣꯡꯒꯦ ꯆꯣꯡꯉꯣ, ꯖꯒꯣꯏ ꯁꯥꯒꯦ ꯁꯥꯍꯧꯔꯣ. ꯏꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯖꯈ꯭ꯔꯒꯦ. ꯍꯦꯔꯥ ꯑꯗꯨꯈꯛ ꯎꯈꯤꯕꯒꯤꯕꯨ ꯏꯀꯥꯏꯌꯦꯔꯣ? ꯏꯀꯥꯏꯔꯨꯅꯨꯗ, ꯏꯀꯥꯏꯔꯨꯅꯨꯀꯣ. ꯏꯃꯥ ꯆꯪꯉꯒꯦ, ꯏꯃꯥ ꯆꯪꯉꯦ. ꯂꯥꯏꯖꯥ, ꯏꯃꯥ ꯆꯪꯉꯦꯀꯣ. ꯒꯤꯇꯥꯁꯨ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯃꯒ ꯅꯣꯛꯇꯅ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯤ. ꯂꯥꯏꯖꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯁꯅꯥꯂꯦꯝꯕꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝ ꯑꯍꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯆꯤꯡꯂꯝꯃꯤ. ꯁꯅꯥꯂꯦꯝꯕ ꯏꯈꯪ ꯈꯪꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ. ꯅꯥꯏꯅꯦꯍꯦ, ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯅꯥꯔꯣ ꯅꯪ, ꯅꯥꯔꯣ ꯌꯥꯝ ꯄꯦꯜꯂꯤꯅꯦ ꯄꯦꯜꯂꯤꯅꯦꯕ ꯍꯧꯖꯤꯛꯇꯤ. ꯃꯤꯅ ꯆꯣꯞꯅꯤ ꯍꯥꯏꯅ ꯀꯣꯔꯤ ꯂꯦꯝꯕ ꯑꯣꯜꯂꯗꯤ ꯆꯣꯞꯀꯦꯗꯅꯤ. ꯑꯗꯨꯗ ꯍꯦꯟꯅꯅꯦ ꯅꯥꯒꯦꯗꯅꯦ ꯅꯪ. ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯁꯤꯅꯤ. ꯑꯩ ꯌꯥꯝ ꯁꯥꯎꯔꯕꯅꯤ. ꯄꯤꯛꯏ ꯈꯨꯄꯤꯛꯁꯤꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯏꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ. ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯕꯤꯗ꯭ꯔꯦ. ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯃꯤꯉꯣꯟꯗꯒ ꯐꯨꯔꯝꯃꯦ. ꯅꯨꯡꯁꯤꯃꯟꯕꯩ ꯀꯩꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕꯅꯦ ꯑꯩ. ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯆꯩ ꯆꯥꯔꯗꯕꯅꯦ ꯅꯪ. ꯑꯦꯂꯦꯛꯁꯅ ꯆꯪꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯤ. ꯑꯦꯂꯦꯛꯁꯁꯨ ꯍꯪꯕ ꯌꯥꯕ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ. ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛꯁꯤꯡꯗꯨ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯤ. ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯝꯂꯤ. ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖꯕꯨ ꯍꯣꯝꯗꯨꯗ ꯊꯤꯜꯂꯛꯄꯗ ꯄꯨꯡ 4 ꯈꯔ ꯍꯦꯟꯈ꯭ꯔꯤ. ꯒꯥꯔꯤꯗꯨ ꯍꯣꯝꯗꯨꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯈꯥꯝꯂꯒ ꯁꯅꯥꯂꯦꯝꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯂꯥꯏꯖꯅ "ꯗꯗꯥ!" ꯁꯅꯥꯂꯦꯝꯕ ꯀꯨꯝꯊꯒꯦ ꯇꯧꯔꯝꯕꯗꯨ ꯂꯥꯏꯖꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ? "ꯀꯩꯝ ꯇꯧꯗꯦꯕ." ꯁꯅꯥꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯅꯨꯡꯁꯤꯔꯛꯏꯔꯣ? ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯏ ꯃꯅꯥꯀꯣꯡ ꯕꯪ ꯁꯥꯕ ꯍꯧꯔꯛꯂꯕꯅꯤ. ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯊꯦꯡꯉꯤ. ꯑꯗꯨꯒ ꯁꯥꯔꯤꯕ ꯃꯃꯥꯏꯗꯨ ꯏꯪꯅꯕ ꯍꯣꯠꯅꯖꯩ. ꯃꯇꯧꯗꯨ ꯁꯅꯥꯂꯦꯝꯕꯁꯨ ꯎꯔꯤꯕꯅꯤ. ꯂꯥꯏꯖꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯅꯣꯛꯃꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯅꯨꯡꯁꯤꯔꯛꯏꯔꯥ ꯍꯥꯏꯕ? ꯂꯥꯏꯖ ꯃꯔꯩꯒꯗꯨ ꯇꯠꯂꯤ ꯍꯥꯏꯔꯛꯏ. "ꯗꯗꯥ, ꯅꯪꯁꯤꯗꯤ ꯀꯣꯔꯤꯂꯦꯝꯗꯕ ꯑꯃꯨꯛ ꯑꯣꯟꯕ ꯍꯧꯔꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯧꯕꯗꯤꯅꯦ ꯅꯪ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤꯅꯣ. ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯅꯤ. ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥ ꯍꯥꯏꯁꯤꯅꯤ." ꯑꯣ, ꯑꯗꯨ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ, ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯒ ꯌꯥꯔꯦ ꯍꯥꯏꯕꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯕꯤꯗꯦ. ꯅꯨꯡꯁꯤꯕꯤꯔꯤꯔꯥ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ. ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯏꯕ. ꯂꯥꯏꯖ ꯅꯣꯛꯃꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯅ ꯍꯥꯏꯔꯛꯏ. "ꯂꯩꯍꯧꯔꯣ, ꯅꯪꯗꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯂꯩꯍꯧꯔꯣ. ꯑꯗꯨꯅ ꯄꯛꯆꯔꯦ. ꯑꯗꯣ ꯑꯩ ꯆꯪꯉꯦꯀꯣ, ꯀꯣꯔꯤꯂꯦꯝꯗꯕꯧ." ꯂꯥꯏꯖ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯣꯝ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ. ꯁꯅꯥꯂꯦꯝꯕꯁꯨ ꯅꯣꯛꯃꯤ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ. ꯑꯁꯨꯝꯅ ꯂꯥꯏꯖ ꯐꯪꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯪꯈ꯭ꯔꯦ. ꯗꯦꯕꯤꯠ ꯃꯄꯥꯃꯆꯥꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯎꯅꯔꯛꯂꯤ. ꯅꯨꯃꯤꯗꯥꯡꯗꯨ ꯃꯅꯤ ꯑꯃꯗꯤ ꯒꯤꯇꯥ ꯇꯤꯚꯤ ꯄꯥꯎ ꯌꯦꯡꯂꯨꯕꯗꯒꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ. ꯂꯥꯏꯖ ꯀꯅꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯕ, ꯑꯃꯗꯤ ꯂꯥꯏꯖ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯦꯟꯈꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ. ꯃꯅꯤꯗꯤ ꯄꯥꯎ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯒꯤꯇꯥ ꯃꯊꯥ ꯁꯥꯅ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ. ꯁꯅꯥꯂꯦꯝꯕꯅ ꯆꯪꯂꯛꯄꯗꯨꯐꯥꯎ ꯒꯤꯇꯥ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯁꯅꯥꯂꯦꯝꯕ ꯆꯪꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ. ꯑꯗꯨꯒ ꯆꯦꯅꯦꯜꯗꯨ ꯑꯃ ꯍꯣꯡꯂꯒ ꯁ꯭ꯄꯣꯔꯠ ꯆꯦꯅꯦꯜ ꯑꯃ ꯊꯥꯔꯒ ꯌꯦꯡꯉꯤ. ꯁꯅꯥꯂꯦꯝꯕ ꯃꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯒꯤꯇꯥꯕꯨ ꯀꯧꯏ. "ꯃꯃꯥ!" ꯒꯤꯇꯥ ꯑꯗꯨꯐꯥꯎ ꯇꯥꯗꯦ. ꯁꯅꯥꯂꯦꯝꯕꯅ ꯒꯤꯇꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯅꯣꯝꯃꯤ. "ꯃꯃꯥ, ꯀꯩꯗꯧꯔꯒꯦ?" ꯒꯤꯇꯥ ꯏꯈꯪ ꯈꯪꯅ, "ꯍꯩꯃꯥ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯃꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯨꯔꯦꯗꯅ. ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯅꯪꯕꯣ?" ꯁꯅꯥꯂꯦꯝꯕ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. "ꯆꯥꯔꯛꯑꯦ ꯑꯩꯗꯤ. ꯃꯃꯥ ꯍꯣꯏꯗꯤ ꯆꯥꯔꯕꯣ?" ꯒꯤꯇꯥ ꯁꯅꯥꯂꯦꯝꯕꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ. ꯑꯗꯨꯃꯛ ꯇꯍꯥ ꯃꯥꯅ ꯊꯣꯛꯄ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ. "ꯁꯅꯥ, ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯆꯥꯗ꯭ꯔꯤꯗꯤ? ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯥꯔꯛꯏꯅꯣ ꯍꯥꯏꯕꯅꯤ? ꯀꯩꯒꯤꯅೋ ꯃꯤꯒꯤ ꯌꯨꯝꯗ ꯆꯥꯔꯛꯏꯁꯤꯕꯣ? ꯅꯪ ꯃꯃꯥꯅ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ?" ꯁꯅꯥꯂꯦꯝꯕ ꯒꯤꯇꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯅ ꯒꯤꯇꯥꯗ ꯌꯦꯡꯗꯨꯅ ꯂꯩ. ꯒꯤꯇꯥ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯤ.
Nang Mama Latagi manakta chatlagi hairo? Nang mamagi nakta layaroi hairo? Nang aikoi hundoklamlaga chatlagi hairo? Nang leitradi Thanildi kanaga chak punna chaminahaudoiba? Nang leitradi imana mamagi sana haina kanagi mafamda kaurudoino? Nang leitaba yumda mamasu lainingdiye. Icha leitaba yumda mama mikup ama fau lainingdiye. Sana, mamagi sana, nang chatkinoba, nang chatkinoba se. Sana lemba mamagi makutu lauduna, magi makutuna chetna paishinbirai. Aduga Gitagi mapidu amok makut namaduna taithokpirai. Sana lemba Gitagi mataududa munna ngayak yengduna lei. Mama Gitagi mataudu ubada masu mitlu anida pirang ihaurai. Aduga Gitada nokmi ba maithonga loinana wadu hairai. Yam tapna yam nushina yam gejana mama oibidugi mafamda macha oiba mana oinana hairai. Mama, ai kemta chatloye. Aidi yumsida adumak leigani. Ai neinawusu shemgani. Ahal oiraklaba mama bababusu aina sinadoine. Ai yumsida adumak lengdana leidoine. Nangina chanabu ima karamna hundoklamlaga chatpa ngamdoino. Nangdi aigi mamane, aigi ima. Mama Latana pokpibane. Mama Gita nangna aibu yokpibane. Aibu senabibane. Aibu kaida soikini khanbada wajarabi imane. Nangdi aigi asengba imane. Apokpa khakna ima natte. Nangdi matik chabi mamane. Aigi Mama Gita. Imadi Thanil khaki natti. Aigi sune. Nangdi sanalembagi mama su nangne. Asuk nushiba ima nangbudi thadoklamlaga nachana mafam kaidasu chatloye. Ai chatloye. Thanilsu magi kadagi thoklaklaga sofaduda famtharaga hairai. Ima, nangse pura angang machaniko. Napi adu yamna nauridubu kaigino haiba. Aikhoina kegadra hairaga nangno oina kesilae. Thanil mayambanda amuk yenglaga hairai. Dada chau nangsu kappa yauramira. Nangsu ima laudana napi naurabo. Punnaga kaminaramisina kaigino. Maramsina kaigino. Aishu kapu kamninge oiba noigi matausidi. Sana lembana amuk. Thanil, lao, kapningadi dada chau fubiga lao. Aduga pena kapcharo. Aina furadi nangna sasu narani. Aduna khara koina shu kapani. Se, lao, charo lao, kubakse. Thanil mayambada sugatlamlaga kadudagi chenthokri. Sana lembasu Thanil butanakri. Gitadi machil manaugi mataududa mapi takai noktuna lehawi. Laija fangkibadagi sana lembasu gyan tana sordu hontoklabani. Adubu Mama Lata urubadagi wakhaldi maong khanba hauраklabani. Numittugi numidangdu sana lemba pak hek tumthaba ngamlamde. Mama Gitagi ngasagi mataududa ma hena Gitabu nushiba hengalaklabani. Amaromda Latagi fivamdu urubadagi masadu leitajade. Nungaina jaba thakpa watana leijarabasu. Ahanba firo setjarabasu. Nungaiba mafamda leirabasu. Fazaba gari tonglabasu. Naitum tahauraba Mama Latagi punsibudi mana nungaitaba pokjai. Mapal thongda nokna haraurabasu. Latagi thamoida leiriba awabadudi macha oiba manadi kanagi thamoy yauna khanglakpana masadu nungaifam khangjadabani. Somda Latasu adumangai Lata pakna tumthaba yade. Macha sana lembagi angang oiringagi photo singdu puthok tuna yenglaga pena thamoidu pena kapjari. Mamagi sana, mamagi nusiba. Ichagi saktamse urabada imagi thamoishidi machetana kairidako. Aduk nusiba icha nangbudi mamagi nakta adumak leheningkibani. Adubu aina faludabana umnamak mangbane. Nungsiraba ichabusu aina intoktuna thambibane. Adubu ngasidi mamagi thamoise kamjinba ngamlaktre. Ichabu inakta lengdana thamninglakli. Ichagi imaugi manakta aisu nungaina pena nokchaduna hininglatle. Mamagi sana, mamagi nakta laklo. Mamaga punna leirase. Mamagi nakta laklo, mamagi sana lemba.